Awang nungpokta layriba pipa furup singi masagi masag mangkiba yabagi akiba layri haina Governor Nazma Heptulan fongdokre. ITB local dagi Sports University home kiba yaroi haina kakting kaithel damiyan na wakan ifam tetatre. Retired IPS Radheshyam ngasi mahaku sogat pamiyoi listing ni Panlong galoina na BJP Manipur Pradesh sa yaukre. Amasung Mikhal ki matam lauthok tringai da maitai bu scheduled tribe list chalhanna bahot na biu haina coordinating body SDDC na tapsilakli. Mayam Bukurum Zari dom yang bir bas impact news ne bidyani tingu zamna pungja se fawgi mari pau sing mayam dapizari. Indian Anthropological Society ki nifu taruklak suba annual conference ngasi Manipur University ki court hall da pangthokre. Loinana Anthropological Research in Northeast India Retrospect and Prospect Habihiramasiда International Seminar amasu pangthokre. Thoramase Department of Anthropology Manipur University na Indian Anthropology Society Kolkata IGR MS Bhopal Madi ASM Manipur ga punna khutsam naduna pangthokpani. Thauramadu chief guest oikiba Manipur gi Governor Dr. Nazma Heptulana awang nungpok lamdam singda top culture tongan ba lol chatnabi leiba maramna mafam asibu mini India haina sukhangnari bani. Adubu laiba pipa furup kaya sing asi haujikti tongan ba hiram singda ahongba kaya lakle haiki. Mahakna hai ahongba kaya lakpasing manungda furup macha sing asina masagi haurakfam amadi identity mangki gadra haibagi akiba phaunarakpa furumasal yengthinarakpa amadi masagi identity manghandana thamnaba mari leinaba authorities singda demand torok kaya sing asi tatana thokli haiki. Haiba issue sing asigi mathakta skill leitabagi awaba amadi thabak phangdabagi awaba na chingba kudong chaba kaya se anthropologists singna khangbiduna issue sing ase karamna kokhangadagi haibadu hotna biu haina governor fungdoki. Thauramaduga mari lenana Indian Anthropological Society ki nifu taruklak suba annual conference ki sobinar amasu fongki loinana awang nungpok lamdamgi khwaidagi senior oiraba anthropologist Professor AC Bhagavati da TC Roy Chaudhary Memorial Award lisingani tarataruk khutsinaki. Loinana chat ki bachahi lisingani taramanga gi Manipur University ki Department of Anthropology ki Physical Anthropology ki topper Henry Konjengbam da Jyotirmoy Chakraborty Memorial Award lisingani tarataruk khutsinaki. The communities, mostly tribal groups, have their own socio-cultural characteristics which make them unique in their own way. That these small communities have undergone drastic changes in the respect of their lifestyles, both tangible and intangible, owing to the deep impact of multi-dimensional factors. It further gives birth to both inter and intra-community conflict as well as movement. On top of this, lack of skills and infrastructure development, unemployment, particularly among the educated youths, also breed various social problems. Social scientists, especially social anthropologists, are keen in understanding such problems and seek remedial strategies. 44 ITB local da National Sports University sagani haina tauramlaga handakta Union Sports Minister for State Vijay Goyal na mafam ase kutli security point ta kaibalai maramaduna atopa mafam ama yengani haina fongdok lambabu yaningdaba fongdoktuna United Organization Kakching na changsilak pa khongjang gi makha chatharak poina ngase Kakching kaithel da myanggi oiba wakat inform ama pangthoktuna warip kayam sulokre ITB local da Sports University sagani haina India government na fongdok triba fawba khongjang handok loi amadi hena kanba khongjang kya changsingani hairi ITB local dagi Sports University hongdok ki bayaroi haiba warep laukibaga loinana thawong asibu yaningda ba fongdok poina lakliba November gi tang 10 da Thobal district ki manungda miyang gi mifam khongchat na chingba pangthokani haina National Sports University Demand Committee na cherol amada paujelakli amaromda Manipur da National Sports University sabagi matangda Manipur ki Chief Minister Okram Ibobina rajniti gi wafam pusilakpabu BJP Manipur Pradesh ki cherol amana akan mamong da condemn tawrakli Party asigi President KSS Babananda na thokpa cherol amagi matung ina
National Sports University Sagani Haiduna, Langakna Lausilibal Lamsing, Aduki Matic Chaba compensation Pithoktana, Nampuda Lamsing, Lausilubadagi, Oirakli Bafibam Sing, a say, corruption Haraba CM, Iwobi Langak, Asina Tokan Bane. Amaromda, Yenaba Laitama Mafam, Amadana Traga, Hojik Nariba Mafamasida, objection Laitraba Matamda, Hektamak University as a Sabagaluinana, Prime Minister Narendra Modi na Mangja Kiba, Sports University ki Manglan Mangpau na Hanna Buhana Bahibasi, BJP Manipur Pradesh ki Achet Pawakaloni, Hana Cherol Simkatarakli. Ministry of Environment and Forests and Climate Change Amadi GB Pant National Institute of Himalayan Environment and Sustainable Development ki miyoy Marina Sabatim amanangase Loktak Pat ki fibam yangsin kray. Timasina Hose Loktak Pata Loktak Development Authority LDA ki meeting makada fumdi sengdok pagi thabak pai khaliba sigi matang dasu LDA ki authority ko unaki amadi paras chatuna haktheng na yangsin ki. Ngasigi timaduda Ministry of Environment and Forests and Climate Change Advisor Dr. R. Dalwani, DIGSP Bassist, NRCD ki Deputy Director Chandan Singh Amadi, GB Pant National Institute of Himalayan Environment Sikkim Unit ki in charge Dr. H.K. Badola Yauki. Ngasigi Khongcharaduda LDA ki Project Director L. Bagaton Amadi, State Government ki Additional Chief Conservator of Forests Su Sarukyaki. Timaduna Loktak Pat ke koi badalai bamiyam NGO Singh Mihut Singh Amadi Lanai Sansan ki Mihut Singh unaduna makoina thengnari ba khudong chadab Singh taki loinana suggestion kya sulauki Khongchara duga mari leinana Dr. H.K. Badola na hai Timasina Loktak Pat asi UNESCO ki World Heritage Site ama lauk thokna buhotna bada darkar oiba Singh khangdokpa amadi parasibu tourism spot ama oihan bada changma machak Singh yang sinmani haina thamki. This is a very, very historically important lake for this state and as well as for the entire Northeast India. So it would be endeavor that the mechanism should be developed where good practices should be retained, but at the same time sustainability of the lake should be considered at the top. We the people from Manipur, if we do not see our future and future in sense of that this is one very, very important resource, not only the resource but is the pride of the state and for the Northeast entirely because it is the largest freshwater lake. Ngasi Khongcharadu da Sarugyakiba LDA Project Director El Bagaton Haikibada Ministry of Environment and Forests and Climate Change ke official aduna LDA na Loktak Pat semgat sagat baga mari leina na paikhaliba thabak thaurangi matangda marik chumba report yengke. LDA ki Michael Digisu official singda Pumdi Sengbagi Tabak Mai Pakna Chathariba Sigi Matang the Thamki. LDA ki meeting Makada Loktak Pat ki Fifam Pagalakli. House of Fabio in a Parasi Fumdi Chada Motran Pangi Changda Sengdok Pungamle, Parasi Film Pagalakle, Lamlaki Uchek, Chaktabagi Missing Hingalakle, Makatana Su, LDA na Loktak Patasi Yauna, Manak Padalaiba Pat Sing Fimungi report Tagat Namba, Project Semle, Luinana, Marilena Authority na Ayaba Pibirakuna Tuba Matam the Tabak Paikat Pangam Lagani Haina, El Bagatona Tazabatamki. Ecotourism yam sakut na ba ko yam singmen khali do loktak si ko inland water facilities en am sule ko inland water transport facility en masina kamai to ga ko gi loktak ki se sandra de gi phubala de gi ningthokong thokong di karang or na chaga mayang phal chaki hai tar ga madu ko water connection pi hai tar ko lo ko su yam oi ba sam sang de hai tar ko aduna madu gi project am so ko pakhali si kanna gi makha na ko ministry of shipping gi makha da when direct 100% central share ne aduna through transport department na koina project se submit toba adu project almost koi sanction tawre. Headquarter IGR South ki meeting Makhada Mapan Suba Sector Assam Rifles ki Tarani Thoi Suba Bihar Regiment Sinduna Dorcas Compassion Home Haina Khangnaba NGO Amagi Nupi Kunbu Tulihal Army Camp Talaiba Officers Singa Interaction Program Ama Pangtokre Haina IGR South ki PRO gi Cherol Amana Hairakli. Amaromda Handa Pangthokiba Kunipan Suba Senior State Level Archery Championship ta Assam Rifles ki Mohut Sindan Sarukyakiba Archers Singna Gold Medal Manga Silver Medal Ani Amasung Bronze Medal Ani Lauduna Championship Aduda Ahanba Position Laurakiba Busu Cherol Sin Nungai Pafungdorakli. 33 Hairok Assembly Constituency da BJP ki Merip Oigani Haina Thoklakliba retired IPS TH Radheshyam Busawatpa Assembly Constituency asigi yam laba miyam nangase BJP Manipur Pradesh ta enroll tawkhre ngasi Hairok Part 2 Thokchom Laikai digi hauraga miyoi lising tararom nitai patu thekta laiba BJP Manipur Pradesh ki office tam na lakhi
BJP office ta hanadagi ngaiduna leramba party asigi makok thongba official singna TS Radheshyam amsung naunaming chanba lakpa miyambu okhi Assembly constituency asigi voter listing nipan lom henbana ngasi party asida enroll tawkhiba asiga tharaga punna voter listing kunmapan lom leiba assembly constituency asigi voter listing taramanga rom BJP da ming chankhre Retired IPS TS Radheshyam na aphabat lengak amal laina na buhot na bada politics ta khongda duna hena contribution tawbang ngamgani haibagi pandamda khongthang asi chang selakpani haiki aina politics yaura gadi ai khare hena contribute tawbang ngamgadra aduga policeman ama oiringai matamda praja ga yam na interaction yam phange da praja gi nungai tawa pen dawa awar pa mayam se adum toina akhone interact tawbane khangmani na masi karamba jagara changa karamba forum dai karamba platform dagi akhona muke na praja gi tawung ngamgani hena yengob kanda politics changa kana na hena ngamgani hena khanjarak taina police service ai police service sahi tara ne chap chang walis adu bai thado mo laksei ne du mayam sig loina raga karamba manipur gi future ji positive oiba direction pu ngamgadage haina adum su khanjaraga ai changjarapuni Manipur government election ki matam laukthok tringaida maitai mitai bu schedule tribe listed chal hanna bu hona drabadi akan bakhungjang changsilagani haina coordinating body schedule tribe demand committee na kan wafam thamlakli ngasi Manipur press club ta paumi sing unabada committee asigi convener mutum churamani na maitai mitai bu schedule tribe listed chal hanbina bataksin biyo haina governor da memorandum pisilagani hairi demand ase matam kuina dagi paliba government ase takna duna lakpani Lamdam asigi mafam singda public meeting kya pangthoktuna lakpaga loinana paktakna signature campaign ta tharakli ST listed chanbagi khongjang asida government election naksilakle haiduna mityang changdabase nungaiti haina phongdokhi ngasigi lenga ngoi singsina akhoi iho se kadai de hogani kamain tawni haibase masi haunaru banai dana thorpa iho ma akhoi tawroi hainingai leite athuba matamda ngasigi government sina election code of conduct laktringai government ji ki power leiringai matamda thabaksi central demand committee ne taliba demand se changsil hogdaba aduga center da mari leinaba singsida che chang thahogdana akhoi schedule list channaba hona hogdaba taragadi hojik paliba government se amu halakadra haloidra haibagi mangjaunana khanbam thoi haiba wafam si wafam singsi thamjari Lagliba November Tara Sagol se Numita Power Coal New and Renewable Energy and Mines ki Union Minister of State Independent Charge Piyush Goyal na Senapati District ki Bendamai Village ta LED bulb yanthokani amadi power supply amsu sangagani haina DIPR na thadorok cherol amana khangalakli BJP Sagolban Mandal gi active member oirambata natana BJP Central City District Imphal gi Secretary oiramba Laukham Manoranjan Elias Rojo Congress Party da yaukre Mahakna Indian National Congress the Europe the Manipur Pradesh Congress Committee nangarang ayaba pi khibagaloina na MPCC ki secretary su oriba Sagolban Assembly Constituency ki MLA RK mogi Sagolban Bijoy Gominda manakta labi yumda Manoranjan bunga se okay BJP da hojik oidakli ba fibam sing maroina tongan ba party da gi miyoy kya lausinduna hana party asigi thabak thorom kya tawduna lakraba miyoy sing ba thawai rakta ba kya lakpadagi BJP da gi toklakpani haina Manoranjan phongdoki Thasigi manga da kaknaba paung fangbadagi Imphal District Police Commando gi team amana kakwa selung balaikai da thiba humba chathabada masama ki mayumdagi lo na thingkhraba pripak active cadre ni haiba ama fare faraba miyoy adudi kakwa selung balaikai dagi pripak VC group ki second lieutenant Sagol Sem Ibomcha Singh Elias Thawai Lemba jahi kuntra mapan apokpa S Thoiba Singh kawa selung balaikai ni hairi Singzamai police station da case ma register tawkhre haina police department ki PRO na thador pachirol amana khangalakli Nomagi oiba political conference sama BJP lamlai mandal na sinduna sawongbung community hall da pang thokre haina mandal asna thokpa cherol amna khangalakli tharamadu da wangang laduna BJP Manipur Pradesh ke hanagi president M Bhorot na haikibada matamama Manipur da leramba special status kakhibadu BJP na luchingba NDA ka menunatte haiki lamlai kendra gi BJP ki mere oigani sem sariba kech ibom chana wangang laduna apaba sasan puraknaba lamlai kendra da BJP ki mere kahan batai haiki Amarom dangarang lamlai gi manung channa laiba yaurabungda irom jitena president oiba BJP lamlai mandal gi miyoy singa assembly constituency asigi BJP ke aspiring candidate khongban damam ibom chagi workers singi marakta khana chainabagi thodok thokre ngasi sawmungda pangthokiba press meet amada BJP lamlai mandal gi treasurer Laiton Jam Jibana phongdorakpada
ngarang numidang pung 10 makhairom taba matamda mandal asina sinduna lamlai municipal council pungdongbam amani songbum GP gi oina ngase songbum committee holda BJP gi oiba meeting ama pangthokani tawramba du yaithokle haina mic panduna lawbu chatlingaida yaurabungda KH ibomchagi workers singna yaikhai thingaiba tawrakhi hairi thagdo adu da ibomchagi worker irom sohadev kobami amana license double barrel ama puthoraki Maduda BJYM gi thomi singna nongmai adu munna bhonabada nongmai maru kharadi mulhauba ngamhaure thagdo adu da asopani yawhodre haina jiban makha tarakli mogi meeting du akoina yaithobu ningna moina akoina singjilaga akoi kono tobne akoina haire taso deba nangna akoina khamido khamunu noi mathak thongmu kamu paw phungno akoi di amani yabda ma wari sanabe adu mogi yut kamu kawraga akoi de still lere yubung sa akani yut kamu laona kawra adu tawe adi akoi ju moina nongoi puthora adi nongoi puthok photok di akoi di kamu jiga omna da phuna da khara tawnagre adi moi digi akoina moi puthok pudi masagi nongoi di pha phangode da bamren di license kan ne adu maru di koina phawre adu makha ta di kai kamai to mo kam kamai songno bno kamai songno bno di akoi ju thodok phang jidre adu thing pudi moina na akoi thing pani Nakalamarom dangasi songbum community hall da BJP ge executive member khongban tabam ibom chana senduna nomagi oiba political conference ma pangthoki padu DC gi permit na chingba che chang yawram dabadagi meeting adu namduna loistanan khre haina BJP lamlai mandal gi treasurer laiton jam jiban fogdorakli ngasi gi press meet adu da jiban makha tarakpada lamlai assembly constituency da BJP ge executive member humlai executive member anida tanaram dana ibom chana singu meeting ama senba haibasi laibak thibani Mahang Namakatana, BJP Manipur Pradesh Nasu, Atatai oina machet tana meeting sin bada ayaba PB danabasu appeal tauki. Ngasi meeting thugai baduda ibom chagi workers singni haina chingnaba singna sawang mungda laiba BSNL gi quarter da laiba pebam chabung jahi taramari apokpalai khidraba Gopal Chak kauba angang amabu phubi khre haina sumana sirakli. Chabung hojik lamlai police na kanduna lamlai PS chapu khre haina sufungdorakli. लेरिबा अखोगी लमनाय केंद्र की बीजेपी पामजबा मिमिसिंगजे अमतोन यूनिटी वजी अमगा अमना हुनबा अमना ngana तौदबिदा अमतोन तासलगा पुंजलगा मसी पामी अय वखंदा मोइजु अखोइजु अमतोना बीजेपी ओना अदुबु मोनजु न खैबुंगम तौबा अखोनजु खैबुंगम तौतादि लमनाय केंद्र दा बीजेपी काखतपा ngमोय खना सैनबा थोक्तनबगे दमता डीसी की परमिशन लौरगा अखोइना मीटिंग जे अखोइना येथुक सानमनि थिंजनमनि मसीगी दमता DC na khana chana thoktanaba ayawa pibiri idamukta DC gi side pusu thagasari adiga musu lamai kendri gi parja miyam musu ekoina thagapa BJP gi mekadi thagapa phungdok sari masim soisani No Congress no killer hainaming thonba campaign haudokadoriba numit tha sigi lakleba tangkun mathogi ayu pung manga dagi ahing nongai fauba pung 19 gi general strike pangthokani haina Maoist Communist Party Standing Committee Manipur gi coordinator Kyonghan Mangang na thadorok cherol amana khangalakli Manipur ki gang khutpu singbu sogali haiba maral siraduna lok jana sakti party LJP na Manipur miyam da lale haizagadabni hairi karigumba lale haizadaba thoklabadi no LJP haiba kholaw su nauna hapchin bagaloinana miyam da namthak tawbagi mari lenaba singda akanwa thabak lokhatkani hairi General strike pangthokpagi maruiba maramdi numit asidagi hauraga Manipur lainga ki namthak kumhai sangai festival haugadoriba sibusu lobasina boycott tawboina November 18 asidagi no Congress no killer haiba campaign asi chathaba haugadabani haina cherols nam khatari Khangabok BJP mandal sinduna nongmagi oiba political conference mangase Khangabok ki Sorojini Olpam ta pangthokre conference asida sargya ki bawangang loi sing hai ki bada Chief Minister Okram Ibobina Mirai Biraba Khangabok Kendra Sida BJP ki mirep oigadoriba TS Jadumani bu mai pakhanduna sotharaba Kendra se chawkhat hannabu hotnamina bagaloinana center da BJP ki laingak lakpadagi honglakliba ohongba kaya sida Khangabok Kendra su tung illasi haiba wafam sing pongdoknaki Haukiba tangkun mapanda Manipur University da thokpa irang amaga mari leinana Desam gi president Moirang Them angamba yauna thaumi manga bu singzame police na tamthina fu chaiduna thadorakpagi thawongbu Oriental College Students Union na thadorakpa cherol amada yamna kanna yani da fongdorakli Maraleba sin cherak piyo haina Desam changsileba khongjang asida Oriental College ki mahiroi sina sagat kani haina cherols na paujelakli Madang Swice the break amalawzage Manipuram di malengi tongan be pau singaloina koi break tigam thuna hanjarake Impact News pu meeting tadun laibiu
Ningol Chakawada Pengba Ngaton Chabi Hodabro, Wabi Ruranu, Central Agricultural University in Sinba, North East Ki Kwaidaki Chauba Agri Fiarda, Manipuri Indigenous Peace, Mapungmari Paraba Pengba Amadingaton, Pangbiragani. Tang Tara the Gate Taranitoy Pauba. Mela Mapam, Central Agricultural University Iroishemba, Pengba Keji Tara the Keji Amagip, Ngaton Keji Manga the Keji Amagip. Putok Chariba, S. Surchandra Pengba Farm, Hyangtang. Oza, Pain Relief Ointment, Kwang Naba, Pok Chikpa, Tang Chikpa, Amadi, Kunaba Singbada, Sinaba Yarba, Oza, Lips Up Group Putok Saba, Oza, Sinabiu. Mayam Mukan Taranok Sari Bulletin and Sigi Makataba Pomi and the Pizzeri. Lak Liban November Tara Humdoida, Kanglai Park, Lamjing upon Vamayalo, Kangla Magi Tarani Palak Subamapok Numit Tokle. Maramasan and Mirasa Lamdamas label loop sing Amatana Bun Amadi Jenner Stratching with Tobida of Haiduna, Kanglamangi Maiki Chero and the Apple Torakli. Lilong Nungai Kunogi Khan Hostel the Tasi Tang Manga the Tori Yalaga Sidan Aleram Kibi, Baby Sakinagi Misida Chen of Amu Sing Cherak Biu Haiduna, Wakat Kongchet Kray. Wakat Kongcheradu Manipur Police Personal Sing Nalang Tabal Furama Kong the Tatuna Makatana Chethan Kidre. Sakina Misida Chen of Amu Sing Cherak Biu Haidan Lake Draba Mahiro Sigi Kai, Wangogi Paubi Tektagi Yam Labamiana, CM the Memorandum Pistangani Haina, Wakat Kongchet Amagaloina Laki. Kongcheraduna Langtabal Furama Kong Yorapada, Mafamaduda, Hana Naleram Kiba Police Personal Singna, Tatuna Tamke. Wakat Kongchet Lois Singaduna, Sakinagi Missi Yaning de, Mihat Pasing Cherak Biu Haina Kolau Kialauke. Kongcheraduna Maramoraga Gadi Tatok Jacinda Panba Oirak Padagi Manak Nakpada Lampak Machamada, Miam Singadu Hoizinduna Tamki. Laki Mamiamadugi Mute Karasiam Unanaba Police Kitim Amanapuki, Kongcheraduda Tokaning the Batodok, Matatoki Day. Sakina Misibu Rural Areas United Club Organization at Tamoy Sok Nanungaita Fongdorakli. Loina na Lup Sing na Marik Chumbawa from Kaktamak Media the Fongdok Pinaba Rural Areas United Club Organization Apil Torakli. Ngasigi Sanga Express Pauchi the Sunrise Public School gi Khan's Hostel gi Campus Haina Yauri Basayam na Land Bawafamni. Sunrise Public School da Khan Hostel ga Karigumba Hiram Amata the Mari Lena Day. Media da Chumbawa from Kaktamak Fongbinaba Rural Areas United Club Organization Nam Yangi Pugning Chingsilakli. Lilong Nungai Kunogi Khan Hostel da Tauri Yanduna Siram Kibi Mahiroi, Baby Sakinana Tamlamba, Sunrise Public School gi Ojamadi Mahiro Singna Missi Sigi Mayok the Yaning the Bigi Kong Chat Cray. School Asigi Ojamadi Mahiro Singna School Manung the Wakan from Pamlaba Matung, Yaning the Bigi Kong Chat Adu Chat Kibani. Wakat Kong Chat Adu da Sakinagi Missi Yaning de Missi Adu the Chen of Amir Sing Paduna Cherak Pio Hanataba, placard Sing Sizinaki. Ningsing Bayabadi Mahiro Sakina Sita Sigi Manga the Hai Bakan Hostel is a Chingningai or Bamong the Torianduna Siraga Leon Kibani. Lagliba December Tha Fabumanung the Minorities Directorate Hangdokpinaba Minorities Development Forum Manipur Thadorokachero Mada Manipur Langak the Taxilakli. Loina Nauna Hangadoriba Directorate Asigi Director so Minorities Singi Welfare Isu Sing the work experience Lairaba Muslim officer Amaboy Hanbinabasu Jerosim Katarakli. Manipur Police Constable Recruitment 2013 Fresher Batch ki recruitment process loisin ringaida Anoba recruitment process Tawbiganu Haina Fresher Batch Asigi candidate Sobhajit Maitaina Fongdokre. Ngasi Manipur Press Club the Pangthokiba Paumis Singu Unabamada Sobhajit na Fresher Batch 2013 की written exam की fallout थोक्ट्रुंगैदा नौनलोकी बा 2016 batch की written exam की fallout थोक्टुना वाइबा वोसे चाथारी बसे यानिंग दिहाइकी महान मखा तारादुना लाकदोरी बा assembly election असगी गोरक कंदक लाक्ट्रुंगै की मांगोइनना 2013 fresher batch की recruitment लोइसन बिउ हाइकी 2013 fresh recruitment process तौवा हौरे written तौवा हौरम लगा हाइदोक्तना तुमिना लाइसनग्रे सी लोइसनरिङैदा 2016 की अनौबसी हाइदोकपगी नु हाइना गवर्नमेंट अपील तौजरी लोइना कोरक कंदक ममांग हाइदोकबि हाइना गवर्नमेंट अपील तौजरी
खुराई असेंबली कॉन्स्टिट्यूएंसी की मनुंग चैनल लेबा कंगला ग्राम पंचायत न कोनबा खुराई अंगोम लेकाई पार्ट 1 अमसुंग 2 की NG GS की जॉब कार्ड होल्डर सिंह दा फंगफम थोकपा हक सिंह पंचायत असगी प्रधान अमदी मेंबर न फंगहंद्रे हाइना अंगोम मांग लेकाई डेवलपमेंट कमिटी की सेक्रेटरी लेलिंट्रो न थादोरप चेरो न खंगलकली लेबा असगी खुंगंगी मियाम थबक पीदन सेंथोक लेबेलमदम अम ओइरकनब गवर्नमेंट थारकलिब स्कीम असिदगी मियोय खरन लाना सेल तालब्रा हाइना चिंगनब लेरे हाइना चेरो सिम खतारकली सिरोई कार्ड कौबा बेनिफिशियरी कार्ड मंगरांग वर्गो एंटरप्राइजेस ना क्लासिक होटल लॉन्च तौखरे कार्ड असे सीजन अदुना तोंगान तोंगान हॉस्पिटल डायग्नोसिस सेंटर ज्वेलरी फर्नीचर शोरूम फार्मेसी ऑयल पंप अमदी तोंगान तोंगान डिपार्टमेंटल स्टोर सिंगदा चादा तरादगी कुन फाउबदा डिस्काउंट पीदुना मियामदा खुदोंग चाब क्या फंगनगदौरी कार्ड असे मियोय अमगी ओइना लौरबदी लुपा चांगा ओइगनी लोइनना फैमिली कार्ड ओइना लौरबदी लुपा लिसिंग अम ओइगनी सिरोई कार्ड लॉन्च तौबगी थोरमदुदा सरुयाखिबा थोंगजो असेंबली कॉन्स्टिट्यूएंसी की MLA थोंगाम बिश्वजित हाइखिबदा असुमना तोंगान तोंगान बो एंटरप्रेन्योर सिंह थोगलकपसना मणिपुर की थबक फंगद्रिबना हारोल सिंह दा थबक कया पीदुना लमदम असगी सेनमिट लोन दा कानब कया पीरगनी हाइखि डायरेक्टोरेट ऑफ इंफॉर्मेशन एंड पब्लिक रिलेशंस DIPR मणिपुर दगी तोंगान हांग फम सिंह दा थबक लौनबगीदमक रिटन टेस्ट लोरब मतुंग दा पांगथोखिबा इंटरव्यू अदु सिट अमदा मियोय मंगा गे रेशियो दनी हाइना डिपार्टमेंट असगी डायरेक्टर न थोप चेरोल अमदा खंगलकली अदुबु सिट मसिंग दगी इंटरव्यू पीखिबा कैंडिडेट की मसिंग ना का हेना यामखिबना वाइबा गे रिजल्ट असि लाउथोक्ट्री हाइना चेरोल सिमखातारी उरिपो बाचस्पति लेकाई दंगरांग नुमिदांग मियोय खरन नुपा मचा अहुंबु नोंगमै चिंदोल द फुरमबगी थौदोकपु यानिंगदब फोंगदोक्तुना वाकन इन्फॉर्म चथखरे वाकनी फमदु लेकाई अदुगी कम्युनिटी हॉल दा उरिपोक बाचस्पति लेकाई उरिपोक बाचस्पति मनिंग लेकाई अमसुंग सिनाम लेकाई गी मियामना चथखिबनी नोंमै चिंदोल दा फुरमबगी थौदो अदुंगरांग नुमिदांग पुंग 10 मखाई ताबा मतमदा नुपा मचान अहुमना यामना यांगना थोरकप कार अमा तपना थौनबा हाइरुबदगी थोकपनी हाइरी गाड़ी अदुना थौखरगा ngai hak लेरगा गाड़ी अहुम मरिदा मियोय 15 लाखतुना नुपा मचा अहुम अदु नोंमैना नमलगा फुबा हौरखी मदुदा लेकाई मियाम थोरक्तुना नुपा मचा अहुम फुखिबा मियोयसिंग अदु अमुक फारगा फुबगा लोइनना नोंमै पाइबा नुपा अदुसु फाखि हाइरी थौदोग अदुदा सोक्लबा नुपा मचा अदु रिम्स लाइकनखि वाकन मिफम लोइसिंग अदुना नोंमै नमलगा अंगांग सिंग फुखिबा तेरा सापम लेकाई दगी इनाउबी नोंमै थेंबो अथुबा मतमदा फागदबनी मरालेबा सिंग मरि लेनबा सिंगना फारगा चेराक पीद्रबदी लेकाई मियामना अकन बखोंजंग चंगसिलगनी हाइबा वाफम थमलखि बिहार दा थोकदबगुम्बा अदुगुम्बदो सोय लेकाई जे थोकपुदी इचिनाउ ngakतनी अंगांसिंगदु मंगा 10 मुक चंग नोंमै उल्लगा उल्लगा फु हाइबदो खोय यानिंगदे सी पोजे खोय याम थिन कंडेम तवी सरकार दा खोय डिमांड तवी मतिक चाबा दंदी दो पीबी गदमनी अदुगी पोतो अखोदु खुदं हाइजनिंगी फागत्रि हुजिबोक राज पॉलिक्लिनिक त लई हाय अदुगा सिगी खोंजंग चंगी पोजे खोय अदुगी मतिक चाबा दंदी पीदगे खोय अदुम खोंजंग चंगनी चदोंग खुलना एन ngaraनमी दा रिहेबिलिटेशन अमदी रिसेटलमेंट की मतंग दा ngangnaba ayaba पीखिबा लेते हाइना जॉइंट एक्शन कमिटी ऑन रिहेबिलिटेशन एंड रिसेटलमेंट ऑफ चदोंग विलेज थोक पचरो अमना खंगलकली मरमदुना थासिगे हौखिबा तरेता एन ngaraनमी ना मीडिया दा फोंखिबा वाफम सिंग चनबा यारोय हाइना चेरोस मखातारकली रिहेबिलिटेशन अमदी रिसेटलमेंट हाइबिसि यामना सेंसिटिव ओइबा वाफम अमा ओइबना एन ngaraनमी गुम्बा पैसा फंगबगी खुदोंग चाबदा खनबा मी गुम्बगी वाफम दा लाना चटखिदनबा JCS ना अपील तौरकली मोरे ट्रेड सेंटर दा नुमित मंगानी चुमना चथगदबा लायेकपा चांगदमनबा ngasiदगी हौखरे ngasiदगी हौदुना लाकलिबा तांग 12 फाउबा चथगदबा चांगदमनबसी ललित कला एकेडमी रीजनल सेंटर कोलकाता अमसुंग मणिपुर स्टेट कला एकेडमी अनिना सिंदुना पांगथोकदबनी ngasiगी लायेकपा चांगदमनबा हौदोकपगी थोरमदुदा मणिपुर स्टेट कला एकेडमी की डायरेक्टर डॉक्टर के सुशीला ललित कला एकेडमी रीजनल सेंटर की सेक्रेटरी सिद्धार्थ घोष एडिशनल SP मोरे MOB अमसुंग मियोय क्याना सरग्याखी मणिपुर अमसुंग मपालमदगी लायेकपा 13 ना चांगदमनबसदा अथोय अहेन तानागदौरी चरु मई थाबना न्यूट्रिएंट्स कया हाइबदि पोटाश फास्फोरस नाइट्रोजन अमसुंग ऑर्गेनिक कार्बन मांग ताहली चरु मई थाबना कार्बन डाइऑक्साइड नाइट्रोजन अमसुंग मीथेन गैस सिंग हेनगद हंदुना कोइबदा पोल्यूशन थोकली चरु मई थाबगी मुहूर्त चरु सिंगबु वर्मी कंपोस्टिंग सेंबा चेंगुम थाबा मल्चिंग तौबा चे मदि बोट साबदा अमसुंग सा सनगी चिंजाक ओइना सिजनबियु चरु सिंग असि लेबाक लेहाउदा तोटसेल हलबदि ऑर्गेनिक कार्बन अमसुंग नाइट्रोजन की चांग हेनगद हली मरमसिना मियाना चरु मई थादनबा एग्रीकल्चर डिपार्टमेंट थोकपा चेरोल अमना खंगलकली
Taramathoy Suba Manipur State Leaking asi Khuman Lampak Artificial Turf ta sanakhiba league match singda North Imphal Sporting Association Thangmaiban amadi Nerokayaf si sangakfam ani mai pakre. Tournament asigi ngasi sanakhiba humfuhumdoi suba league match aduda North Imphal Sporting Association Thangmaiban gi sanaroi Muhammad Sahabas na match ki nipan suba minute chankhiba matangairba panjuladuna Southern Sporting Union Singzamai bu panjulama sinoda maithiba pikhi. Chathari Balik tournament asigi humfumari suba match na Nerokayaf se sangafam gi sanaroi Ijiogu Chinedu Emmanuel na match ki taranithoi 45+2 amadi Marfu nipan suba minute sing da panjalahum aduga M Govina Maudra suba minute panjalamaga chansinduna Trukpu Nambobu panjal mari sinoda maithiba piba ngamki. KH Cha Singh Memorial Trust ke Senthang Makhada All Manipur Football Association Sinduna Jatharakliba State League asigi Hayeng Kumalampak Men's Stadium Sanagadaba humfumanga suba match da Didim Road Athletic Union Kwakathil amadi Anoba Imagi Mangal Khabam Lamkhaiga humfutaruk suba match na Klasa Kaina amasung YPHU Lalambung Anina Lambat Tawnagani. Thangjam Bir Chandra Maipakpi Memorial Kunmathoi Suba Winners Cup ki November Anida Yumboiriba Youth Social Welfare Association Utlauna Matam Chana Ground Marking Tawdabagaloinana Football team asigi sanaroi amadi official sing sanabungda matam chana lakhidabaduna maram oiraga All Manipur Football Association ki Executive Council na laukiba warep amagi matung inna Youth Social Welfare Association utlawi team asi humfusuba sisimit saruk yahandabagaloinana jaliba thasik kunfawda lupalising kuntragi fine amathi hannaba Association asigi Executive Council na warep amalaukre haina amfagi General Secretary na thadorok pachero amana khangalakli. Taret Subanda 16 men and women's level hockey tournament ta Maira Basikhong amadi SYUC Uchekon Kuno ani mai pakre. Manipur hockey na sinuna Kumalampak Astro Turf Hockey Stadium da ngasi sanakhiba nupi ge amata ngairba league match amada Sai Guwahati na Phamyai School bo Panjal manga sinoda maithiba pikhi. Jatharakliba tournament asigi nupa ge han balikta Maira Basikhong na Phamyai School bo Panjal taruk sinoda aduga ane subalikta na Hockey Union Laingam Lekai na Seyo Singzamai Wangmabu Panjal Nipan amada maithiba piba ngamki. Nupa gi team taret amadi nupi gi team manga na saruk yadana jatharakliba tournament asigi hayeng nupa gi league match ani aduga nupi gi league match ama sanaragani. All India Football Federation ki meeting makhada All Manipur Football Association sinduna mapal kangjebung da pangthokiba grassroots leaders course samada sarukya kibi nupi grassroots leaders tara tarita All India Football Federation pirakpa certificate singadu mapal kangjebung da leiba amphagi office gi lauraba yaragani haina association asigi general secretary na khangalakli. The Hunger Martyrs Kendra wise above 50 and 60 years league kam knockout kang tournament ta Oinam Kendra kangkhut mai pakre. Tournament asigi ngasi sanakhiba manga suba league match aduda Oinam Kendra kangkhut na khundrakpam Kendra kangkhut pu Panjol 18 13 da maithiba piba ngangki. All Manipur Kang Association ki meeting makhada Manipur ki former minister O Joy ki senthang makhada Kakwa da leiba Ibudau Moirang Pokpa ki kang sangda Ibudau Moirang Pokpa kang committee na sinduna chatharakliba kang tournament asida tongan ba Kendra singdagi lakpa kangkhut mapan na sarukyari. Hayeng tournament asigi taruk subalikta Hangang Kendra kangkhut amadi Thongju Kendra kangkhut ani lamba tawnaragani. Aroibida bulletin asigi headlines amuhana miyanda thamjage. Awang nongpokta lairiba pepa furup singi masagi masak mangkiba yabagi akiba lairi haina Governor Nazma Heptullah na phongdokre. EITB Local Dagi Sports University Home Kiba Yaroi Haiduna Kakchin Kaithel Miyamna Wakan from Chathakre. Retired IPS Radhesham Ngasima Pu Sogat Pamyoy listing Nipan Longaloina na BJP Manipur Pradesh te yaukre. Amasung Mikhal ki matam lauktok tringaida mitai bu scheduled track list chalhanna bo hanabiu haina coordinating body STDC na tapsilakli.